अहमद मरोइबा पाउसिंग यू थकलुबनी हाइबा मियोय अनि सिरे कुंथ्राना हॉस्पिटल लाइकनख्रे इम्फाल वेस्ट की लांजिंग असोबदा प्रेस पार्क अमा सारगनी हाइना इन्फॉर्मेशन मिनिस्टर टीएस बिस्वाजिना असेंबली द फोंदोख्रे अमदे मणिपुर की ओइना सही असिगी सेंट्रल नॉर्थ फंड की लुपा करोड़ कुंतरुक फंगनिंगाई लेरिबा असिगी मथक्ता अहेन लुपा करोड़ कुनमंगा पिननबा खनरगनी हाइना यूनियन मिनिस्टर ऑफ स्टेट रोड ट्रांसपोर्ट हाईवे एंड शिपिंग पोंडादा कृष्णन फोंदोख्रे खुरुमजरी आईएसटीवी की मणिपुरी पाउ मियंग ताबिरी पपुमना मकपू तरामना ओक्सरी हाउसिंग मपुंग ओइबा पाउ सिंग पिजरी यू थकलुबनी हाइबा मियोय अनि सिरे कुंथ्राना हॉस्पिटल लाइकनख्रे थौदोक्सी इम्फाल वेस्ट डिस्ट्रिक्ट के मनुंग चनबा ओइनाम सौमबुंगदा थोखिबनी लाइखिद्राबा मियोय सिंग अदुदी वांगजम हेरो चही कुंथ्रा हुमदोय अपोकपा वांगजम थोइबी अमदी ओइनाम श्याम चही यांखै अपोकपा तोम्बी मखोय अनिमक ओइनाम सौमबुंगदगिनी मियोय कुंथ्रा की मनुंगदा कुंतरुक ना रिम्स हॉस्पिटल दा अनि ना राजमेटी सिटी दा अतोपा अनि अमना एडवांस हॉस्पिटल दा अदुगा अमना सिजा हॉस्पिटल दा लाइकनरे थौदोगा सिगी मतंग दा फंगबा पाव अमगी मतुंग इना ngarang मफम अदुदा लाई चाकलों कटपगी थौरम अमा पांगथोखि मदुगी मांगोइना मखोय अनि वेंडर अमदा यु थकमिनखि हाइरे निमिदांगदा वांगजम हेरोगी हक्सांगी फिबमदा अहोंगबा लाकपदगी रिम्स हॉस्पिटल दा पुखतुना लाइकनरबा मतुंग ngasi ayuk laikhidabani aduga ओइनाम श्यामसु हेरोगा चप मानबा मवंगदा मसा नुंगाइरक्तबदगी रिम्स हॉस्पिटल दा पुखतुना लाइकनरबा मतुंगदा लाइखिदबनी हाइरे मखाताना पुलिस तगी फंगबा पाउदा हारिबा अतै मियोय कुंथ्रा अदुना ngasi ayo वांगजम हेरोगी अथोइबा मतौ मंगम पांगथोकपगा मरी लेनना ओइनाम सौमबुंगी युरन फम खरदगी यु थकलुबदगी लाइकनरखिबनी यु योनबनी हाइबा मियोय अमसु लाइकनरिबा सिंदुगी मनुंगदा यावरी लाइखिद्राबा ओइनाम श्याम अमदी मियोय कुंथ्रा असि तसेंगना यु थकलुबदगी ओइखिब्रा हाइबदि हौजिक मकिदि खंगबा ngamdri हिरम सिगी मतंगदा पुलिस ना केस अमा लौखटपगा लोइनना बैंडर सिंह अदुदगी युगे सैंपल लौखटुना मखाताना थिजिन्नबा थबक पाइखटख्रे मणिपुर मीडिया हाउस पुंबगी ऑफिस लेगदबा प्रेस पार्क अमा इम्फाल वेस्ट की मनुंग चनबा लांजिंग असौबदा सारगनी हाइना इन्फॉर्मेशन एंड पब्लिसिटी मिनिस्टर टीएस बिस्वाजिन अंगसी असेंबली दा डिमांड नंबर 13 इन्फॉर्मेशन एंड पब्लिसिटी की मतंग खनबदा फोंदोख्रे एमएलए के रंजितना कट मोशन ओइना पुखलकपा वफम अदुगी मतंगदा मिनिस्टर बिस्वाजितना मखातारादुना मणिपुर की मीडिया हाउस सिंग मसोय मसोय लेबना मियामना पाउ पिबदा खुदोंग चादबा लेरिबा असि कोकननबा थौरांग असि पाइखटपनी मसिगी दमक लम एकर अहुमलोम पाक चावबा मफम अमा लैपटॉप लोइरे महाकना मखातारादुना पौमिसिंग द पीबा पेंशन की सनफम पौमी मसादा लुपा लिसिंग मरी अमसोंग इमुंग मनुंगी मीदा लुपा लिसिंग अनि पीरिबा असि पौमी मसादा पीरिबा सनफम असि लुपा लिसिंग तरुक तहनगलगनी मतम की मतुंग इन्ना अथुबा मतम द सनफम असि मखाताना हेनगना बहोनगनी हाइके डिमांड नंबर 13 इन्वायरमेंट एंड फॉरेस्ट की कट मोशन सिंगी पकुम सिंह पीरदुना फॉरेस्ट मिनिस्टर टीएस श्याम कुमार फॉरेस्ट डिपार्टमेंट अमदी हॉर्टिकल्चर डिपार्टमेंट अनि असि खुसमनरगा पामलौ उदुना उमंग कोकथोप थिंगनना थबक पाइखटलगनी रिजर्व फॉरेस्ट ता खुंदा सलंबा सिंह तकथोकनबा होटनबा अमदी सिंगलेबाक लोकथोप थिंगननबा थबक कया पाइखटले मिनिस्टर की पखुमदा मतेंग पांगलदुना चीफ मिनिस्टर एन बिरेना रिजर्व फॉरेस्ट ता खुंदारंबा सिंह दाक सिखा पाइबदा नतना कोर्ट केस थांगलक्तुना मसा ngakthoknaba hotnari केस पुमनमक अथुबा मतमदा लोइसनबा hotnari हाइके कॉमर्स एंड इंडस्ट्री की कट मोशन की पखुम पीरदुना मिनिस्टर बिस्वाजिना चांदेल नत्रगा उखरुलदा सीमेंट फैक्टरी अममम लिंखटनबा कोलकाता लेबा महिंद्रा कंपनी का अथुबा मतमदा मेमोरेंडम ऑफ अंडरस्टैंडिंग साइन तौनरगनी सत्यम इंडस्ट्री का तौनखिबा मेमोरेंडम ऑफ अंडरस्टैंडिंग अदु सही मंगा हेलबा फावबा थबक हौबंगमदबदगी कक्थटख्रे ऑयल एक्सप्लोरेशन की मतंगदा मिनिस्टर ना मखातारादुना जुबेलियन ऑयल एंड गैस प्राइवेट कंपनी ना सरुक अनि थोकना थाव थिबगी सर्वे तोबा लोइख्रे थाव लोकथोकनबा मेसिन पुसिलकदबा अदु लंबी यादबना मखा चथबंगमदना लैरी हाइखे
ngasi assembly da khana ki ba demand mari ki apun ba sanfam lupa crore sahum humbutra mari hen bagi sanfam house na yena ba laitana pass to khre ngasi pass to khibesing adudi demand number mapan da information and publicity ki lupa crore ta nipal hen bagi sanfam demand number tara taru ki corporation ki lupa crore kulum do hen bagi sanfam demand number tara mapan ki environment and forest ki lupa crore sa manmar putra hum do amade demand number kun commerce and industries ki lupa crore sa makuncha nipal hen bagi sanfam ni Manipur gi oina lising ani tara tareta nipal senba sahi asigi central road fund gi makhada lupa crore kun taruk khak phangningai lairiba asigi mathakta ahen ba lupa crore kun manga pinana ba khanaragani haina Union Minister of State Road Transport Highway and Shipping Pon Radhakrishnan na phongdokre Singmai rong da laiba classic brand da pangthok pa pawgi mi pham amada Union Minister na makhatara duna tameng long dagi khongsang phawba kilometer nifu sang balambi asi lane ani thamnana ba lupa crore samanga tha ani gi manung da kaithok lagani Imphal More lambi ki package samagi makhada tha amagi manung da bidding gi thabak hauragani state government na haijarak pagi matung ina Imphal gi khong la lanthok lansin tawnana ba thong mari gi sanction tawragani Imphal Maulambi ki thong mari semjinna ba sanpham su kaithok lagani tameng longdagi longdi pabram phawraga parenta ba kilometer marfudra sangba lambi national highway oina in principle lauthokre lambi asigi detailed project report national highway infrastructure development company na semle sangsad namphisa gi section bharat mala scheme gi makhada challe masigi su DPR semli hauzi state asigi manungda laiba national highway gi kilometer satchat kunmari sangba lambi lupa crore ising masamri kuntra matoi thadaduna sembagi thabak kumang chawsna ba chathari Imphal Ziribam lambi gi pibam pagadana na ba lupa crore sa mohumphuni thoi thadaduna mapung phana chathari thabak asi mathang sahi gi March tha phawada loisingani highway asigi barak amasung makru thong lupa crore sa manifu matoi dasmik ama mari sangna saragani thong ani asi lising ani kungi March ani phawagi manung da loisingani Imphal dagi more phawagi lambi len ani dagi mari phawba lehenabagi lupa crore lising masatu kuntra dasmik ani mapan gi project cabinet committee on economic affairs na ayaba pire state government na lamlausin bagi thabak hena khumang chawsin haningi haiki After having a discussion with the chief minister we discussed the road condition and the coordination between the national highway officials and the state officials. Now, after this meeting, there will be periodical coordination meeting will be with the state government. So, in future, the work will be started and there will not be any delay due to some misunderstandings. That's all. Ngasi Imphal Ziri lambi gi Kotlan phawbagi phibam Union Minister of State Road Transport Highway and Shipping Pon Radhakrishnan na yangsin kre khongsat aduda highway asigi lambi sembagi thabak pairiba National Highway Infrastructure Development Company ge Executive Director Sanjib Malik General Manager Sunil Kumar DGM AK Zahasulina K Minister na lambi asi kahen na phatriba asi kwari satpadagini masida tungi yanglaga state government na su miyang sangba mathau tai lambi asigi damak tongan ba ahenba fund khara su hapna na bahonari haiki ngasi nungthil Imphal East District Police ki DSP amadi Inspector amana lusingba civil dress setpat team mari yauna achauba police ki team amana Katrigau gi matam kuina gi mamangda gi drug lalon bada masak khangna raba mafam amada red chathabada W white tablet heroin powder amadi atai makhal kaya gi drug sing phagat pangam khre haide drug lalon bada sena ba mioi amasu police team aduna faraga puthokna ba hotna bada mafam aduwai gi miyam punsilaga irang horak padagi puthorak pangam khidre Police ki team adu asoba miyam gi irang adu dagi nanthok nanaba blank fire tawki civil police ki gari ani thodok adu da akai atoi thoki haire hairi ba mafam asi chahi kharagi mamangda khutlai paiba lalolup amana drug lalon bada miyoi khara nomaina kaplaga hatlam kibagi thodok thoki ba mafam ne loinana numit tara mangani rongi mamangda su Imphal East ki police team asimagna chahi tara taruk tang ngai ribi nupi macha ama yauna drug season naramba juvenile tara taret phagalaga social welfare department ki official sing mama mapa sing amade counselor sing kauraga makoida pautak pi ki bagi thodok ama su laikre
Hariba nahasing adugi marakta kharana mama mapada sinakraga khara amana department ki rehabilitation center da thakiba laikhrabani. Si Minister N. Biren na tongan ba ana layengi test tawbada punna test yang kay taret lem na tawragani haina lautoki bagi matung ina July tang amadagi sa naba haukre. Hariba kudong saba si RIMS, Zenims Primary Health Center mafu mga Community Health Center taret District Hospital taret Urban Primary Health Center mapanda kudong saba bigani haina lautokrabasu singzamay dalaiba Urban Health Center dadi test tawbada paisa lawroy lem na tawgani haikiba test yang kay taret ki manung sanba test singdasu paisa lawre. Test tawbagi lawgadaba sanfam ba Health Center asigi paklangda miyam kang nanaba tetuna tamli. Numit nini ki mamangdagi ISTV News na hiram sige matangda tizinduna lakibani. Test yang kay taret lem na tawgani haina lautokraba matungda Health Services ki Deputy Director Dr. M. Dinespo Planning and State Nodal Officer of Pre-Diagnostic Sas Puduna yang sinbagi tabak sinaduna lakli. ISTV News na Nodal Officer Dines ka unaruba matamdadi sarkar na lem na test tawgani haina lautokiba mafamsing chapchana satna kanglon induna test yang kay taret maklem na tawri haina phongdorakli. Yang tu Minister lagi, ada kemudian monthly report tahu akan tak pernah mereka tiga tahu liaison ada di awal pas itu pernah tu hal itu pernah. Jadi tahu pernah BBC yang doktor dia nak pesasi ni, tahu mau dia nak pesasi ni Minister ni, kalau tahu mesti kita kemudian ada report itu nanti ni nak awal pas itu pernah di Minister doktor. Amaramda Manipur Sarkar na test yang kay taret lem na tawgani haina lautoki ba adu chapchana thabak oina pangthoktuna lairaba praja singna ana ayak yaurakpada sel leitabagi awaba kudong sadaba kaya mayok naribasi kharadang oirabasu ko hannaba sarkar na haidoki ba wafam ngakna satna na ba mari leinaba singda khangan biyu mari leinaba singna su lem na test pangthokada ba RIMS Zenims yauna Health Center singda chatuna yang sin biyu haina masak maming takthokming da ba singjamai Urban Health Center da ana balayang balakpa miyoi singna sarkar gi pukning singsilagli. Ngarangi pausi singda Impal West Commando na tangkun mga dasek may kaitil dagi pare hariba moirang kunaw kongang kongdagi ningtawzam Sarat Chandra Apokpa N. Samu amasong kwakta sabal Ward number 2 dagi Muhammad Imran Khan Elias Ithengba Apokpa Muhammad Habibur hariba miyoy ani asi KCP amadi masigi lanmi sanglop pingang lanmiga karigumba hiram amatada marilina de haina KCP gi member in charge information and publicity S mangal na thadorak pa si rola manakangalakli. Hariba miyoy ani asi lupki marilay na base sang amadi thabak thoram sing sinakhiba sulaite sakhanglaba miyoy sing sunate makoy ani gi mathakta lup na akan mamiyeng sanglagani haire housing marakta na break amatang luxury. Introducing Green Can Industries Wahangbam Lekay. We are the direct importer, supplier and manufacturer of all commercial kitchen equipment in Northeast region. Our top selling products are softy ice cream machine, baking oven, deep fryer, popcorn machine. Kindly visit our office. Contact number 0385 244 3011. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairabo upaidi Jolip syrup amasung capsule. Sky Hospital Gate Chief Cardiologist Dr. L. Syam Kishore Gilusing Makhada, Heart Operation Lising Tara mga gimatak na pangkokraba, World Class Heart Transplant Surgeon Dr. Ajoy Cole na Sky Hospital da Open Heart Surgery, Bypass Surgery masung makal makhagi Heart Operation pangkok charagani. Angang gidi OTM sung hospital charge free oigani. Loina na Dr. Ajoy Cole ge Heart Surgical OPD gi kudong chabal jagani. Ako pamarul gidamag reception gatana biyo. Best cake and confectionaries in your city. Taste and feels heavenly. Likla Bakery, now open at Moirangkong. Ladies Fitness World, Keshampat Junction, Tidim Main Road. Ihan hanbo na hangdok chaba nupi khaktagi oiba fitness center ni. Fitness center asida aerobics, zumba amasung makhal khudingi bodybuilding equipment su thamjari. Adom na adom ki convenient oiba khudong chaba matam ama yenglaga sanaba lakpiyu. Break itungda taram noksari makhataba pawda
ngasi nungtil pung mari rom taba matamda lamlai kendra ge khara sonda lobuk ta thabak suduna leibi yengkhom ongbi pakpi mapuroi ba yengkhom zone khangauda na braja tarak pada sokpadagi Zenems hospital da pukhatuna aruba phibam da laikan nakhre haide thogdok adu mahakaloina na atopa nupi mapanna lobuk ta thabak suduna leiringai da thokibani braja na panbada pakpi seliba pirol sing khudak ta matat tat pagaloina na masagi mafam kaya da maina ka thekhi haide Government na mahi masingi pibam phagatna na ba government school singda economic yang sanglabaso award apakayana pibam sadaba school kaya marum laire Kangpokpi district ki Modbong high school ki lairiba government girls hostel ki pibam asuki matik pibam sadaba galoina na mahiroi singi tumna na ba famung pawa laitabadagi laimai da tharaga tumle Hostel asida district asigi tongan mafam dagi lairba imungi mahiroi kunmanga laire masa masagi uniform amadi firol sing thamna ba mafam phawa laitabadagi phaglangda thauri sangna tinglaga yanduna thamnari table amasung chair gi mahutta teka doroba desk amadi bench sing da lairik pare Hostel asigi katara nithoi chaksang amalai masi isingani taramarida NSDP 2 gi makhada lakun manga changna sakibani Lisingani tara taruktal oisin krabasu hostel asigi laifam thokpa masak sing suna laitre Hauzik lairiba hostel asigi pivam All Tribal Students Union Manipur Education Secretary na lusingba mihut kangbo amana pawmi singaloina na yangsinbada pivam asi tilairamba thengna rakhibani Hostel ge akoi bada iram nala ningthina thambida badagi ising tungsinduna kangna sandorak palaina sing thorak payabagi akibelai hostel asigi hek mamangda lairiba pukri asina hostel laiba angang sing yamna kudong tiningai oire Hostel lairamba mahiroi amana imung manungi kudong sadabana private school singda tambangam de adubu government ke school sing asidi asuki matik pibam phatre haike Atsungi Education Secretary Hengkai Singsitna Hauzik Oiriba Hostel asigi pibam thamoi kainingai ni government na maru oina Education Minister na atuba matamda yang sangduna mahiroi sing asigi award apasing yang sinbiu haina phongdorakle aduga tungphom asigumba haibase yamna watli aduna akoina high school gi hostel gi warden ama oina aina higher authority oige personal oige government no NGO oige aduga social organization da appeal tawning badi nongkoi gi mateng pangi Henglep subdivision ni manung sanna kulkhara da layong khangda balaina ama sandoraktuna miyam awa ana nangle hariba mafam da state government na kudakta helicopter sejinaduna doctor nurse amadi hidak langtak sing pusinbina ba opposition MLA ke ranjit na government ki pungning sing sinkre ngasi sathaki ba assembly mifam da kudaki oina pukhat ki ba calling attention ama da wafamasi MLA na phongdo kibani media ge report ta yumpham oiraga henglep ta lai hoyong na laina ama sandorak padegi mioi ni phuma thoi Churachandpur district hospital da yaurakre mioi yangkhai rom makhata na lambi thongi pibam phatta badegi yaurak pangamdre amaromda nursing henglep ta satpiu yadre hariba wafamasi government na kari khongthang lokhatle kangna sandok pa laina dagi misi mina kaya yaur ba phawbada government na laichat ama laire haina Triba Karigino, Laina Layong Asina Laikida Bamiogi report Pitrok Triba Karigino, Haina, Health Minister Gi Pungning Sing Sinki. Mapam adugi miyam na wari ba asi yenglaga miyoy bagi minung sigaloina na kudakta airlift tawduna miyam adu Imphal da laying biyu haiki. Health Minister L. Jayanta Kumar na handaki ising isaw matung dagi sandoragli ba laina kaya marum asi dagi department na akan batabak lokhatli. District Hospital Churachandpur da Dr. amasung nursing matiksa na thamduna miyam gi layeng nana bathabak sathare Churachandpur District Hospital da angang kuntra matoi yauna henglep ki miyoy ni phumatoi layengle makhoi dagi igi sample lawduna kari laina no habadu khangdok na ba hotnare lambi thongi phibam sadabana henglepta medical team hauzik maki oina thajin bangamdre tangai fadrabadi chief minister tanadune airlift tawnana ba honagani hauzik sandorakli ba laina asi pak sanna sandok pamakti nattabanina laichat amani haina lakthokpadi maduna miyamda hena mi paiba pokani laina asidagi ngakthokna ba government na hidak matik sana thamle masidagi ngakthokna na ba health department khaktana hotna bana ngamloi laikai gi club sing yauna miyam gi apunba cooperation sangi member khuding makna su matam sana report tawbiu haiki Sawema Higher Secondary School Thaubalgi Oza Tarahumdoina Tha Sigi Kunipandagi class Laukidaba Asida government yang senduna mahiroi sing lairik tamba fangan binaba school Sigi Students Union gi General Secretary TS Premanandana Sarkar gi pukning sing silakli
Oza transfer tawbagi wahawdagi CC High Secondary School da mahayroi amadi police anigi marakta muknabagi thawdokta commando inspector ama makok kai khiba aduga mari lenana FIR ama laukat kibadegi mahayroi singna case adu handoknaba hauriba ihaw adu sarkarna yanaba purakpadegi matam kharagi oina handokle hairi Sarkar na piri ba thazaba asi chayol amagi matam ngai khigani masigi manungda thabak oina pangthok trabadi makhata na khongjang changsingani haina CC High Secondary School gi Students Union gi Secretary Samson Longjam nangasi CC High Secondary School la pangthokpa pamisinga unabada phongdokre Manipur State Hajj Committee Imphal na sinduna sahi asigi oina Muslim jati gi oiba hajj sarkadaba sing Manipur gi Chief Minister N Biren nangasi ayuk airport te thindokre Handak Hajj sarkadaba Manipurdagi miyoi punna chahum marfuja mathoini ngasi miyoi chani nifuni pal satki thasigi tang kuntaret amadi kunipanda miyoi chama kuntra taret mangjauna na chatkre thasigi tang kuntra da miyoi taruk amasu chatkani haire khongsat aduda MLA Asabuddin MLA Fazur Rahim amadi MLA Abdul Nasir Susaruk yake khongsat asigi matangda Manipur gi Chief Minister N Birenna Manipur da thogliba awa ana koktuna santi oiba Manipur ama oinana ba isorgi mafamda thawni bira o haina hal satkadaba miyoi singda pauzel pikhi Sornatana koi kanada sukar su depend to bungam dewa na tarakanda ada Manipur da handak matam kharasida thoiba awana maram sada ba misimina ising isau singning haiba thoiba thogdo wa thong mayam se masi lamdam sida santi hanjan birakna ba madu aigi taraptagi so saliba singna dua taroga khurambiro and I haijakiba aduga makhoina su engonda madumak choidane khoi nijarake Manipur da su ngasi dagi kilogram manga ge free trade LPG gi khudong saba Imphal gi mafam ahum da phangan bagi thauram ngasi khuyathong da laiba PCTC da pangthok ki ba thauram da Consumer Affairs Minister Karam Syam na hodokre thauram adu da Commissioner Radha Kumar NEIOSC gi DGM in charge Bimal Pathak SLC Manipur SI Singh Susaruk yake Minister Karam Syam na anoba thausilasi maru oina barada lairiba mahairoi sing amade miyamna Kudong sada ba imong singidamak akan na batawrang ni haike. Ipi asupik na Manipur state di boundary suway ba aduga yamna people state sida masigi kudong saba kuding ma akoy na law ba madugi kudong saba law ba ngambagi tanda pang ba aduga akoy gi state si gi madugi saktung pirak ba masi akoy na yamna properly sinaraga Manipur si yamna saukat ba state ama uina na bohona ba ta akoy kuding mak daita longin na ba Pradhanmantri Ujjwala Yojana gi makhada LPG Safety Clinic amasung awareness program amangasi mongsangai da laiba German gas service ta pangthokre thoramadu da MLA K Robindro MLA Dingo LPG Guwahati gi DGM Bimal Pathak Silsar gi area manager Niren Bhattacharya Imphal gi LPG sales area manager Stephen C Guite namaru oiba miyoi sing oina saruk yake Matau karamna LPG season nagadagi haibadu miyam da khanganaba awareness program asi pangthokpani haire Pediatrics Association of Manipur na sinduna ORS Day celebration of ORS Week 2017 ngasi lamsang da laiba RDO gi auditorium hall pangthokre thormadu da Pediatrics Association gi advisor Professor CS Sorzet RDO lamsang gi chairman W Braza Video amadi association gi president KS Ibosobuna maru oiba miyoi sing oina saruk yake Angang sing narakpa matamda ORS pithaktuna angang sing bukudong thiba thokadabdagi kannana ba hotnagadabani haina Professor George na phongduki Padma Shri Laisram Nabakishore Charitable Trust lingkhat ki bagi sahi mari mapung pharak pagaloina na tha ahum kudingi disabled nupi singda wheelchair pi bagi thoram ngasisu Yurem Bamdalai ba Rose Garden na pangthokre Trust asina sinduna pangthoki ba thoram aduda kaksingi MLA Y Surchandra Trust ki chairman Padma Shri Nabakishore Dr. R.K. Lenin NG Tesh Kumar CS Kamala Devi Dr. O Mahendra nam aru oiba miyoi sing oina saruk yake Health Services na pirakpa wheelchair tara adu disabled nupi tara da yanthoki Trust asina paikhatliba thabakpu MLA Surchandra na thagat pa phongdoki
10 sector gi kunchama thoi suba Assam Rifles na NSCN IM gi kader singdagi tongan tongan ramakal gi nongmai asauba ahum ga loina na maru sahum Kamjong district ki manung chanba nampi sada achat awok sing sector bada gari amada purak padagi fare hairi Churachandpur da laiba bus parking da government na kaithel sagani haina laibak tawba horogli ba asi toktrabadi Churachandpur da makhal khuding make passenger service lepagi khongjang changsilagani haina Imphal Churachandpur Road Bus Owners and Workers Association amasung Tidim Road Bus Owners Transport Cooperative Society na phongdokre Kaisampata pangthokpa pawgi mifam amada association gi secretary Bidhan Birna hiramasigi matangda Chief Minister DC amadi mari lenabasingda memorandum pisinba laikre haire Ngarang namidang pung 3 minute ni furom tabada Imphal West Police Station gi manung sanba tera pukrambam lairakta phairoizam maning laikai dege Irom Kameswar gi machanupa Irom Bobo sahi nifu marirom suraba mioi asibu nongmaina kaptuna hatlam badu UNLF nani haire Lub asigi Department of Publicity gi Director M Sakena Thadurakpa Cherol amana wafam asi khangalakpani Cherola sine makataraduna machanupi thokpi amabu nupi oibigi kai khumnaba manghan khibagi damak sibagi sairak pi khibani haire Lisingani tarahumdegi July amagi ahingda tharoizam maning laikai laiba Irom Bobona mahaki nupigi manaw nupigi macha sahi taranithoi khaktang ngai ribi nupi macha amabu mahakna yu thaksil laga nupi oibigi kai khumnaba manghan bikhi haire Bobona langjakhiba saram chatpa maral adugi damak UNF la sibigi sairak pikhibani haire Nupi kunai butem singna duna namza namthek naba amadi ikai khumnaba manghan basing ahakpa chairak pigane haibasi lauthokpa laikre mara laiba mioi kaya amasu ahakpa chairak pikre haibasi amukka hanan ningsinglakle thausil asina makhatana chathakigani amadi bobogi chairak asina para oiduna asigumba saram chatki thabak asi tawdana ba UNLF na khangalakle bobo hairiba mioi asi lising ani tara manga degi kasum sangdagi thorakpadagi thiduna lakhibani haire Saram chatpa mioi sing paisa kharagi damak lotuna thambiganu makhoi bu thadokpada khunai asida awa chaitheng nanglibi nupi singna hena achauba thaudang lobiyu haire Amaromda UNLF na sibigi sairak pikhraba Irom Bobo ngarang numidang Bisnupur district ki mafam amada pangthokpa pawgi mifam amada lup asina pawmi singi mamangda puthoki Bobo na nupi oibigi kai khumnaba manghan kibagi maral masana yazaki Hosik marak thana break amatanga lauzari Bhai Gurudas Group of Institutions Sangarur Punjab na students kudima ki imagination ki path discover tawbogi mathakta knowledge ki importance matik chana piri ba mafam ni education piba khatang natna hayengi yumbiro puthokpa institute ni ngasidi suara hajinge ture lekure kari no tuti cha musi kari gausa Sidi Yoshida ni hai Matsigi Yoshidi Tata Tiskoni ne Adudi Sanagi Mohut yang na sinba yamdre Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Amukana taram noksari makataba pauda Nungba ta thoki ba accident ki thawdokta mioi amal laiki da badegi khoi saunaraba miyam na phubadegi soktuna Raj Medi City da layeng liba gari driver da oil tanker driver union Manipur na selgi mating pikre Rotary Club of Polo City Imphal na Swas Bharat Abhiyan ki makhada Public Health Center haingang da lamtu sengdokpagi thauram ama pangthokre club ki maikaidegi health center asigi sijinnana ba dustbin taruksu pikhe Soibam Laikai Handloom and Handicraft Cooperative Society Lilong Araptina Sinduna Li Amasung Wagi Potsai Sing Sana Nebagin Humni Zatharaki ba workshop ngasi RCCH Hall Arapti de Loisin Cray
Loisinbagi Tharamda Sericulture Department ki Assistant Director Oiramba Dr. K. Nimal San amasong Sobam Laikai Handloom and Handicrafts ki M. Sandrajini Susaruk Yake. Lions Club of Imphal City na Central Forest Division amasung Mana Hingol gi local club ka kusam na duna Usara Samarom Mana Hingol area da thakre ban mahasop tha amasung environment kanana ba pandam da pangthok kiba thawram aduda Lions Club of Imphal gi President L Arun Kumar Forest Division ki officials sing amade club ki members sing su saruk yake Hianglam Kendra gi manung sanba tok pasingi khonja sing hauzik su makhata na isaw gi awaba mayuk na bagi mathakta lok lai hau taw bagi laina sandorak le haire hauzik yum kaya ising na thumjin badagi ising thumdaba mafam singda saidang duna lainari thaknaba ising phangdabagi awaba mayuk nari sarkar na migyang sangbiyu haina all tok pasing Women Welfare Association gi secretary Salam Dukan Zawbina phongdorak le Mangi bagi paugi mangi bagi awaba marak sida ana ai ki awaba chai ching ji lekai ji thengna ko koi awaba ngam koi ojare Naha singi marakta drug lana sizina ba amadi masina kunai de piri ba saitheng amadi masidagi ngakthokna ba civil society singi thaudang haibasida khana naina ba thoram ama wangjing bazar da leiba revival foundation da nako amasung max ki makhada DIC wangjing TI project amadi rural voluntary services wangbol na sinduna pangthokre thoram aduda district hospital thaubalgi MO Dr. KS Radheshyam Rural Voluntary Services की सेक्रेटरी बबीता सापम रीजनल रिसोर्स ट्रेनिंग सेंटर की डायरेक्टर डॉक्टर ए जयंत कुमार सुसर याके खोंगसांग कुलगिलम एकड़ स्क्वायर किलोमीटर कुनरोम अस्सी कैकाउ कुलगिनी हाने येट इबा अस्सी कुलसिगे कोइबदा लाइबा अथॉरिटी दा यानिंगदबा फोंदोरकले हाइना खोंगसांग विलेज अथॉरिटी के चेयरमैन किउंगमपम कोलबैना ngasi Manipur Press Club ta pangthokpa pamisinga unabada phongdokre thoramada tongan tonganba khulge chairman siksu saruk yake lam asi khongsangi ni haibasi khulge akoibada laiba khul taruki lusingba singna yare haina chairman kiungmpam golmaina phongdokhi asi matangda disturbance tawbiranu aduga neighboring village makhaina su full support aduga sumba wakhalon se lairiba se adum tatana laise haibse ai laza appeal tawjari Lagriba Independence Day gi mangoina na chaksal thawang lokhat po aina ngasi additional SP Imphal East optional singba kangbu amana Janimski crossing da combing operation chathakre mioi sani yangkhairong wahang pohong chathabagaloina na masagi saktak se yaudeba mioi mapan makhataba wahang pohong gi damak porompat police station da sinakre Tidim lambi paktorak pada malom tuliyay ma awang laikai gi poyon pham lambi gi sarukta laikida badagi thugaina ba notice pirakpo bu lamdam adom gi club ahum gi apunba committee na ngasi Manipur Press Club da pangthokpa pamisinga unabada yaningda ba phongdorakre committee gi convener Raman Lastram na July gi tang 13 phawagi manungda Manipur government na poloi pham asigi atopa mafam ama sembi drabadi hojik airport chawthokpagi wal khabagi thabak miyam na thingzilagani haire Isaw ko mari lena thorak pa yaba lena layong kaya dagi ngakthok na ba pandam danga si Youth Challenger Club karim bi khok mamang na Community Health Center hero ka kusam na duna no magi obalem na layeng bagi camp ama karim bi khok mamang singdu mathak ta pangthokre Dr. Ohma masung staff sing na saruk yaduna pangthokibe camp da mioi sanirom lem na layeng ke No magi oiba community policy amadi interaction program ama Kaksing police station da pangthokre thormadu da Kaksing gi SDBO da resource yauna police officer kayana saru yake Wangu government higher secondary gi mahiroi singna awat pa oza atuba matam da tharakadabani amade nauna lakpa oza manga bu khudakta ani na utilize tawkhiba amade amana hujik pawagi oina join tawdabagi matang da ngasi wangu higher secondary gi mahiroi singna wakat mifam jathabaga loinana wangu gi akoibada khongsat ama satkre the sam head office ki deputy education academic affairs ki somorjit luwangna school asigi infrastructure amadi oza gi awat pa kaya gi matang da education department na yengduna leiba habasi daita Bani Fongdoke Mahairoi Amana School gi awat apasing atuba matam da yangsinbiyu haike amadi mamang dagi haiduna su laklabani akul school asida clack leite chokidar leite haiba ase hanja haiduna laklabani government na sungta tabi ba ko leite press cup ta kya chatuna akoy kya am wakatare adu moina sungta tabi ba ko leite handakti akoy nimitani gi manungda clack amadi school asigi chokidar waliba ozasing thak trawdi akoy nimitani shi mongda thak trawdi akoy akan ba ngutosingani
SDO Nambol gi mijeng makada SDC oinam na lusing duna ngasi tangkak anirok thokna Bisnupur district ki manung sanba National Highway chama yangkhaida state land khangdok na bagi damak demarcation to bagi thabak sathakre Loktak pat ki imay wang khalaktuna nauna pat asigi khongbanda khundari ba mafam kaya isingna thunjinduna isawgi awaba mayok nariba moirang kendra gi manung sanba thamna pokpi kaifa road amadi nongren pokpi gi imong humpuromda hanagi jila parishad member ningthaujam sana hanbi devi na cheng keji manga amadi chana thakna potlam sing yanthokre DI project DIC Wangjing amadi rural voluntary services wangbal na nako amadi MSSCS igi makhada naha singna drug lana sizinaba amadi masina oregli befiba masida civil society organization singi daitegi matangda khana nainaba mifum ama pangthokre DM College of Science amadi DM College of Arts ki oza singna makhoi gi thagi toloptagi angam khaigan aduna lupa lakh ama lising kunmapan samanga ngasi chief minister gi relief fund ko sinakre CM secretary ta pangthokiba chamba thorom amada oza singna hairiba sanpham adu chief minister masamakta hakthengna na khusinakibani Moirang Police Station ki manung sana Kokta Gram Panchayat Ward number 1 ki Kabarstan mana ki khongnung amada Borayang bi thong makhak kumbi degi Firoz Khan koba sahi kuntar lom surabana ha ama siduna leiramle Manipur Heart Foundation na Heart na ba miyoy singda sa tharakli ba ating pangbagi saruk ama oina khangabok part 3 degi sahi ani khakta ngai riba Silvia Sanu gi layeng na ba mating oina foundation gi L Sam Kishore na lupa lising tara mga gi mating pangkre Hauzik sana bagi pau amuk lau bisi. Nasi sana bagi pau da All India Football Federation ni mijeng makhada Orissa Football Association sinduna tha sigi tang kuntaruk tege tim kunipal na saruk yaduna katakta zathariba Junior Girls National Football Championship ki ngasi Manipur gi ahanba match oina sanaki bada Telangana bu gol tara taruk sinoda maiti be pikre tha sigi tang kuntra matoida ayuk pung nipal da Chandigarh ga sanagani District Sports Association na Bisnupur na sinduna Bisnupur gi mini stadium da sathariba First L Itomsa Memorial Super Division Football League king asisana ki master FC Moirang na KPFC na khaposang bambu maithibe pikre Hauzik makata basana bagi pau bayani thosundagi amuk phangbigani Upa Kyangwigi Marisuba Mersa PYA Kairang bu maithibe piduna Maharaj Kumar Ghanindajit Memorial Super Division Football League Tournament ta point mapan phangduna sali Impal East District Football Association sinduna mamang thagi tang kunthra dagi team taramathoi na saruk yaduna Khetri Gaugi aba ground na sathariba Maharaj Kumar Ghanindajit Memorial Super Division Football League Tournament ki ngasi sanakiba ahanba matcha USA Khurai amadi SSC Porompat goal amamam chanaduna draw sakre USA Khurai gi goal adu M Michelna match ki kun suba minute sankibani SSC Porompat ki goal aduna W athoibana match ki kun 34 suba minute sanki match asida USA Khurai gi sanaroi I Silas amadi SSC Porompat ki loyang amada match conduct tokiba referee na yellow card ani utpadagi match ki yang khani suba minute red card piduna field ki mapan thon ki league asigi ani suba match ki sanakibada upa kyangwina PYA kairang goal ahum sinoda maiti bapiki upa kyangwigi mai pakibagi goal ahum madu A Bipin W Raju madi L Abungna match ki tare suba kunmari suba madi humputram doi suba minute sankibani match asida su upa kyangwigi sanaroi L Abung tungdim amadi PYA kairangi MD Balan Khanda match conduct tokiba referee na yellow card utki Sathariba League asigi hayin tilpung amata bada 11 Star Sporting Union akampat amadi YOSC Khurai konsam lekai ga sanagani ani suba match nung tilpung ahum dabada Nipso Kaibi amadi Dog Androga sanagani Amaromda Impal East District Football Association na thadrok pa zero lamagi matungina tha asigi tang kuntareta ground asida sanakiba PYA kairang amadi Dog Androgi sanakiba match number kunithoi gi marifu taruk suba minita PYA kairang gi sanaroi Said Farid amadi MD Ali Khana match conduct tokiba center referee tokiba thodok adugi matangda match commissioner na pikhalakpa report ki matungina disciplinary committee na Impal East District Football Association da pikhalakpa matungda association asigi emergency executive meeting na kumna khanarba matungda PYA karangi sanaroi Said Farid amadi Ali Khan ngasi sanaba match yahon khidabaga loinana lupa lising ani phailoina thiankhre
District Football Association Thawal na sinduna District Sports Complex Wangjing Kondong Bopida Sathariba First Division Football League Tournament ki ngasi sanakiba ahanba match ta YDA 10 thana SLYO Tekchambu goal ani amada maitiba pikre match asida maipakiba YDA 10 thagi goal ani du TS Krishna amadi MD Mukipna match ki tarahomdai subamadi nifutare subaminita sanki match asida maitikiba SLYO Tekchamgi amata ngaraba goal adu S Tombana match ki humputra mapal subaminita sanki league asigi ani super match ki sanakipada RPU Papalna ELYSA Phogdelbu goal taruk amada maitiba pikre RPU Papalgi maipakpagi goal singadu ti sana jawbuna goal ahum Ais Lokesorna goal ani sanki atopa goal aduna S Ruhikantana sankhibani match asida maitikiba ELYSA Phogdelgi amata ngaraba goal adu Sunil Kumarna sanki Kunmari Suba L Sangita Devi Memorial First Division Football League ki ngasi sanakiba matcha SCK Kodong Pupi amadi SIRC Tagel mai pakre Impal West District Football Association sinduna mamang thagitang kunma thoidigi team nipan saruk yaduna SKYC ground awang sengmai da sathariba Kunmari Suba L Sangita Devi Memorial First Division Football League ki ngasi sanakiba ahanba matcha SCK Kodong Pupi na Group Center CRPF Langjingbu goal ahum manida maitibi piki match asida mai pakiba SCK Kodong Popugi goal singadu O Arnold Aisawa madi M Rabina match ki kuntaruk suba yangkai taruk suba madi humputaruk suba minita sankhibani match asida mai tikiba Group Center CRPF Langjingi goal ani du ke Glandeng kom amadi ningrei pamna match ki kunmapal suba madi yangkai matui suba minita sankhibani match asida SCK Kodong Popugi Ais Sasi Kumar amadi Group Center CRPF Langjingi M Romesta match conduct tokiba referee na yellow card utki league asigi atopa match amada SIRC Tagilna YWC Langthabalbu goal ani sinota maitiba pikre match asida maipakiba SIRC Tagil gi goal ani du ke Radhakanta amadi L Lornina match ki kunithoi suba amadi humputra manga suba minita sankibani match asida su SIRC Tagil gi sanroi ke Radhakanta amadi YWC Langthabal gi G Papinglum NG Pacha amadi W Prita match conduct tokiba referee na yellow card utki Amaromda Association asina sinduna ground asida sathariba Taranipal Suba Birendra Singh Memorial Super Division Football League ki hayeng tipung ama makai tabada NC Club Khongampat amadi BMSC tabung khoka sanagani ani suba match ta Manipur Police Sports Club amadi Sikal Lilong Sajinga sanagani Thakasari boyai housing makhata na ngasi nongmagi oikiba ing asagi paw amuk phangbigani Ngasigi oikiba inga sagi pauda ICAR lampil patigi pripa paugi matung ina ngasigi kwaidigi sakiba Celsius degree kuntra matui dasmit mapal kwaidigi ingba Celsius degree kunithoi dasmit mari nuksite yawi sing manilgi sang ayukta sada maripudra hundoi nuktilda sada yang kai mapal oiki Ngasigi nung suki pagisang 3.2 millimeter ni. Aroy pada maroy pa pau amok yu thaklo bani haiba myoy ani sire kuntrana hospital la laikan nakre Imphal West ki Langjing asobada press park kama saragani haina information minister TS Biswazin na assembly da phangdokre amadi Manipur ki oina sahi asigi Central Road Fund gi lupa crore kuntaruk phangningai leriba asigi mathakta ahen malupa crore kunmanga pinana bakhanaragani haina Union Minister of State Road Transport Highway and Shipping Pon Radhakrishnan na phangdokre Masigi oina di ISTV na pizza ba Manipuri pau matang asida losinjari miyang tabiri ba pumna magpu amukha na khurumjari